yamba ki paisa male sida taramne yamba margire yamba gira de khangde sigi makha sida taramne yamba ai no singdok theng ai sai pham mai paisa am do male hoi yamba paisa lok tam natro lok thok te yamba o some o phra nang thok tok sle hoi bas Pukchel di padane seng ne ma se far yamba thabak su loire ai amu haido khorge yamba lagai ro hoi yamba kai thabate leng le silabo loire yamba hanna ba tawrage nang tek som le re se silo hoi Hash, I charger sui habak khimani yauri jala charger duna hash earphone ni yamana haba ijala sibo yamana earphone haba imani charger paisa ni paisa su haba imani yamba hello teima hoi ai eyamba Iqbal Mobile ngi thabak suri ye loidri ye teima hoi paisa do ai eyamba da hairage duga ai pha do su wali thabak ki paisa phang do di yam wali ye teima hoi ai eyamba da hospital gi pharmacy ki paisa pi gi da men adum hairage aduga yengase teima adom Pukchel saw new ai ga wa ba si udana yamba si ningonda mating pangingna haba iba ora male mayam su lakpiu yamba Iqbal Mobile Store da leibiu yamba gi Facebook page amadi YouTube akoi subscribe to yamba Iqbal Mobile hairaga YouTube channel su leibane adu subscribe to biramu adom gi leita laira ba lei singi da makta su mating pangina tholei ba yamba ne mayam su fun support to yamba Iqbal Mobile ne yai fare